Day of Laser. Akopa Marolgidama call Tobio 96124-21970. Amukana 96124-21970. Lengsin Biro, Laichal Eye Care, Kangabuk Bazaar, Lairimbi Kona. Lengsin Biraksi, Toy Henba Home Appliance Store. Lohong with the Changba item sing. Kitchen ge item sing loinana electronics ge item makhal kaya leizari Toy Henba Home Appliance Store Khongjom Bazaar Transformer Makha mafam asida cold lake monpark TV fridge washing machine aru ahen ge polom kya marum phangbiga lohong khongdong bagi damak amadi yumda sijananaba leiteng oiraba polom kya marum arapada chatuna siguma polom singa si leirubada adomna chathok chasinda bharada khudong chadabadu ngasinga simak leizari Toy Henba Home Appliance Store Khongjom Bazaar Transformer Makha Akopa Marol ki dama call Tobio 7630-944-808 Amukana 7630-944-808 Toy Henba Home Appliance Store Khongjom Bazaar Transformer Makha Kanglup kaya gi itin famni Kena balai traba hakchangi thawaini Diamond FM Radio Oh Diamond FM Radio 91.2 Diamond Radio Channel. Break matungda amuka hana taram noksari tarongi makha tarakpada purna laksari nongmaijing numai khuding gi chandok chari ba Voice of Diamond gi halota pining batharum tarum asida thamjari ba khogi mobile number 7630944377 haiba number asida call tabilaktuna akhina chandok chakhiba Voice of Diamond gi isai singdagi adumya pambase khanbi khudong chabadu thamjari number ase amuktanga hana nisingjari 7630944377 Sandok Shariba Tharomasigi Ahanba Kola Lokachagi Hello Hello Good morning Taram Nokchari call to Birakliba Minglai from Habiu Nemai phone to jari thang ga iting dari gobin kharapang Tharomasigi Ahanba Layo Farava Kolarni Voice of Diamond dagi adongya pambis Diamond gi se khogi mandam ram tim gi ningol wakhalang butha satchi dore waking tha to buta ta chi to Hoi hoi shedana kodol tamjage tabining badi kana kana happy gani tabi ning se Diamond Radio ta river listener single loina na punna ta se ni Thagachari adomna koidan kanbirakli bisai kodol tamjage manda mairang thingi khonjalda Imnam Sujandra Seringba Kantana Sarangli Beseni Ningol Wakhalang Patha na Sehuri Bisai Kodol Tamsari Mayam Puna Taminase
जहौई नंगौ बिचेक्लाबो ngai जहौई निंगल वाखल लांबाथा चटखि दौरे हौवाक चिंथा Hello. Hello, good morning, madam. Good morning. Taram Nokshari call tawbirakliba ming laifam haibiyo. Phone to zero by Jin number like Kunjamagi, the central call. Thorom asida sarya birakpa pabung Poishop Diamond dage pabung ya pambishay karambata sige. Jim Sokuljamgi, Kontokta, Isagi, how Podina, Jining Hulabi, I Amoido. Hoi hoi pabung na ahano jaraso kan bi bisay sidi nahasing na yamna pamnaba yamna fajakra bisay makak ni tagatsari isay sibu kan birakpa tabining badi kana happy gani pabung radio diamond tabiri ba diamond radio tabiri ba amaki live streaming de leiga sinna king puna tamni de mada ada pabung ki khonjel dagi isay se mati amatang ang biragadi hena nungai gani khanse aduna kudum se matham da wona ngamjorage ohe pabung mathangi thaja batham jage pabung na khoidana khanbirakli bisai kudal tamjari jem saigurjangi khonjalda jem saigurjam samangna serengba Binod Kumar na sayangli bisai ni yening hulakle taminase Yening hulakne ay gita mo se nangi nungsi satam urubada Yening hulakne ay gita mo se nangi nungsi satam urubada Taptaba ngamlagtare aigi pukning se Pathaba ngamlagtare aigi wakhal se Nangi saktam na yakai hallare Nangi saktam na yakai hallare
Yening hulakle ay gita mo se Nangi nung sisakam Urubada Nangi nung sisakam Urubada Namdaba nungsiba khanghalle nanna uruba yenglubada nangi shumhat pasatam aigi tawaingbana amban basu hairagle namdaba nungsiba khanghalle nanna uruba yenglubada nangi shumhat pasatam aigi tawaingbana amban basu hairagle mikup amatashu kauba ngamdare mikup amatashu kauba ngamdare nangu nangu yening hulakle aigi kamuse nangi nung sisakam urubada nangi nung sisakam urubada Bamalang syahuna unak pada Nung si irig na jothalle aigi hachang se Nangiyathang amabu pangnaba Ingla bamalang syahuna unak pada si irig na jothalle aigi hachang se nangiyathang amabu pangnaba amoy isi thoktu na pirage nafamda nafamda Hello. Hello. Taram nokshari call to birakliba ming leifam khangchaki haibiyo kana birabano. Samramdi bilasini ton. Network skidon ngai tiko ming de bilasini haibibra. Aw. Leifam di amukta kana haibiyo. Samramdagi bilasini. Haibiyo tawroma sida sorya birakpa Voice of Diamond dagi adongi apambisai karamba tasige. Inspector dagi Yingla khangama sakpa isai tajagi. Hoi inakta da leheningi haibe isai simali ko. Hoi. Tabining wadi kana bigani. Diamond driver me yang tabina. Adodi isai se kodol tamcharak pa yare ko. Hoi. Tagachari adom na kodana kanbiyal gi isai Pusparani Laishong gi mayekta Binod Kumar na thoya pi bi isai ni inakta da leheningi kodol tamchari tamina se.
ꯁꯤꯟꯅꯔꯒꯦ ꯊꯃꯣꯏꯁꯦ ꯅꯪꯕꯨ ꯎꯗꯨꯅ ꯂꯩꯔꯦꯅꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯂꯦ ꯁꯤꯟꯅꯔꯒꯦ ꯊꯃꯣꯏꯁꯦ ꯅꯪꯕꯨ ꯎꯗꯨꯅ ꯂꯩꯔꯦꯅꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ Marul thoktraba sakamsina aibu asumna ngauhanbire Marul thoktraba sakamsina aibu asumna ngauhanbire Sandokchariba Voice of Diamond ke halota bining patharam tharam asida thamjariba khoi contact number 7630944377 number ase amuktang hananing singjage 7630944377 tharam asigi makhata pa kola lakuchari. Hello. Hello. Good morning taram lokchari call tobirakli ba ming leifam khangjage haibiyo. Good morning, Madam. I can Thadagi Thambanandi. Taram lokchari madam matam kuidabagi tungda ngasi amuk thingnajare Voice of Diamond dagi adongge pambisai karamba tasege. Mangan Moran Thema Sakpa Nikang Abi Highway Issue Kanjaki. Hoi soidina kadol tamjage tabining badi kana happy gani. By Marie Divo Tabi Mayang Puna Tamina Jaragamida. Hello madam thamar mambi haujikan sibu kamdau bidi nungai biri bra. Oh, why have the Adam in Ram Nungai Haja? Sa isingadi chabira bro. Sabati. Hoi adudi isai su nungana dathok piro doga sa hinjang su hauna sathok piro adomna khanbirakli bisai se khodol tamjage tamina se. Thank you. Welcome.
Mangal Moirang Thengki Khonjelda Mangal Masamungna Serengba Bikina Thawai Happy Bisaini Mit Tanglaba Gi Punsi Kudol Tamchari Tamnasi khuding mairi ole mafamda thamoi gi irau kho kumgi nong hau oire mafamda Tanglaba aigi thamoy khudi thire nungshi lambi sida Tanglaba aigi thamoy khudi thire nungshi lambi sida Shigi say shu oi birambi chanagi phamba to khare mitang lava aigi thamoy khudi thire nungshi lambi sida khudi thire nungshi lambi sida Shigi wahai khuding mairi ole mafamda thamoi gi irau khol kumgi nong hau oire mafamda Shigi wahai khuding mairi ole mafamda thamoi gi irau khol kumgi nong hau oire mafamda thajagum thamoida nalani thajarui lengraba nungshigi nausum wahaina mitang lava aigi thamoy khudi thire nungshi lambi sida khudi thire nungshi lambi sida Thajari nangu aina naijari lakini khanna Thajari nangu aina naijari lakini khanna Hongkraba shunanna satkraba shu inaktai
ꯅꯨꯃꯤꯠ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯄꯨꯟꯁꯤꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯔꯝꯕꯤ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯇꯣꯛꯈ꯭ꯔꯦ. Hello. Hello, Madam Tai. Good morning. Taram nokchari call tawbirakliba ming laifam khangchage haibiyo. Tentha Marong Bandagi Sanathoi. Tentha Marong Bandagi Sanathoi. Taram nokchari. Ngasigi Voice of Diamond gi halo tabining ba tharom asida adomna sari abirakpase Voice of Diamond gi karamba pambasei tasige. Saknon yambi tawboi sei do tajage bidam mangana sakpoda. Saklon yambi haina sehoriba mangal moyang thengi khonjal da sakli besei soidena kudol tam sake tabining badi kana kana happy gani. Laga thendagi yesana adagi akoi ke aduga aromdagi koiga pada tabinena. Thagatsari adomna khoidana khanbirakle bisei mangal moyang thengi khonjal da yaifaba nepramna sayangliba bekina sayangli besei ni saklon yambi kudol tam sari taminase. Mayranbini aidi nangi eknaba iraini aidi karamba saklono utliba iphamda nahakna saklon yambi nangi karamba saklono utliba iphamda nahakna nungumna kalabi thamoy iduna karigi amuk sunau thembiri saklon yamdi nangi karamba saklono utliba iphamda nahakna Siri nangi thamoida aigi mafam machet ama leite kangenga siri nangi thamoida aigi mafam machet ama leite nangbu aina siduna leigani unsi asina hingni makai unsi asina hingni makai saklon yamdi nangi karamba saklon utliba iphamda nahakna Mayranbini aidi nangi eknaba iraini aidi karamba nungsidi sangibu tauduna punsibu asumna otpa
ꯈꯪꯗꯨꯅ ꯇꯝꯂꯝꯕꯔꯥ ꯅꯨꯡꯁꯤꯕ ꯂꯛꯆꯒꯦ ꯈꯪꯗꯨꯅ ꯇꯝꯂꯝꯕꯔꯥ ꯅꯨꯡꯁꯤꯕ ꯄꯤꯔꯝꯈꯣ ꯄꯥꯎꯈꯨꯝꯗꯣꯡ ꯊꯃꯣꯏꯗꯨꯅ ꯄꯤꯔꯝꯈꯣ ꯄꯥꯎꯈꯨꯝꯗꯣꯡ ꯊꯃꯣꯏꯗꯨꯅ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯅꯪꯒꯤ ꯀꯔꯝꯕ ꯁꯛꯂꯣꯟꯅꯣ ꯎꯠꯂꯤꯕ ꯏꯐꯝꯗ ꯅꯍꯥꯛꯅ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕꯤ ꯊꯃꯣꯏꯗꯨꯅ ꯀꯔꯤꯒꯤ ꯑꯃꯨꯛꯁꯨ ꯅꯥꯎꯊꯦꯝꯕꯤꯔꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯅꯪꯒꯤ ꯀꯔꯝꯕ ꯁꯛꯂꯣꯟꯅꯣ ꯎꯠꯂꯤꯕ 이품다 나학나 Hello. Hello. Taram Noksari call tawbirakliba minglaifam haibiu. Wangjingdagi Maibang Wilson. Mingse ngasi nahan batajabane diamond gi thoromda saruya basibu ngasi nahan boibirabro. Siga mari rak subo idin. Oh, akoina di pakna tajataba. Taram Noksari dabo Voice of Diamond dagi adonggi apang bisay karam batasige. Mangan marang kengi nungsina pau ngai na tabudo tajagi. Hoy hoy sudana kudol tamjage tabining ba marmapang singdi kana happy gani. Tabining aje aigi sanupi Vidyalakshmi duga iyambagi masanupi Itali. Aduga aigi ima tawcha aigi yamba lensan aduga ima tawi nibla daima Monica siasag. Hojiksibu kari hona birige lai lai shutan biribra kai hona biri. Aise dum like tamjeri. Hoy class kari kya mukabirage. Ha. Class kya kabiri no? 9. Class 9 ko adudi like sukhana dum kana passe ko. Tagada ba exam se yanu lai aduna Tharomasida Saruya Virakpa Thagachari Adomna Kodana Kanbirak Libisay Mangal Marang Tiki Konjelda Sakli Bisay Ise Siba Sayang Liba James Sekur Jamamada Sayang Liba Binod Kumar Nungsina Pau Ngay na Kudol Tamjari Taminase Pau ngai na nungsi manglan mangri ay na malang ba masu ikay jari bunga lamday sajik thabana tattanaliri iphamda nangi nungsibi lairi haina nungsi na pau ngai na nungsi manglan mangri ay na Lady Makai Nungsi wari tatnawangam lo Malim Shina Lady Makai Satkabasu Malim Shidagi Malava Aigi Thawai Shina Ligani Nomadol katta shunangi wari aina Thamoide idul thange
ꯂꯩꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯂꯦꯡꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯀꯜꯂꯕ ꯃꯇꯝꯒꯤ ꯁꯥꯍꯨꯝꯗ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯁꯝꯂꯥꯡꯗꯣ ꯁꯣꯏꯍꯜꯂꯔꯣꯏ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯁꯝꯂꯥꯡꯗꯣ ꯁꯣꯏꯍꯜꯂꯔꯣꯏ ꯊꯃꯣꯏꯗꯩꯗꯨꯅ ꯊꯝꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯔꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯊꯝꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯨꯡꯁꯤꯅ ꯄꯥꯎꯉꯥꯏꯅ ꯉꯥꯏꯅ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯃꯪꯂꯤ ꯑꯩꯅ ꯀꯨꯗꯣꯜ ꯇꯝꯗ ꯇꯥꯍꯟꯖꯈꯤꯕ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯂꯒ ꯐꯪꯍꯧꯗꯕꯁꯤꯡꯒꯤꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯗꯨꯅ ꯃꯊꯪꯒꯤ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩꯒ ꯂꯣꯏꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡꯅꯤ ꯂꯥꯌꯦꯡꯖꯔꯤ ꯄꯥꯇꯣꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯥꯌꯨꯔꯕꯦꯗꯤꯛ ꯖꯣꯟꯇꯤꯁ ꯀ꯭ꯂꯤꯅꯤꯛ ꯍꯩꯔꯣꯛ ꯄꯥꯠ 3 ꯆꯝꯄꯥꯊꯣꯡ ꯔꯣꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔ ꯌꯨ ꯊꯛꯄꯗꯒꯤ ꯂꯤꯚꯔ ꯆꯥꯎꯊꯣꯛꯄ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯑꯣꯏꯔꯛꯀꯗꯕ ꯄꯨꯛ ꯀꯪꯈꯠꯄ ꯃꯤꯠ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯀꯥꯔꯛꯄ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯖꯣꯟꯇꯤꯁ ꯅꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯇꯥꯟꯅꯕꯤꯍꯧ ꯂꯤꯚꯔ ꯀꯦꯟꯁꯔꯗꯒꯤ ꯀꯟꯍꯧꯁꯤ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯂꯧꯖꯔꯣꯏ